Ukhrul district manung sanba New Heaven Tangkhul Nupising amadi Assam Rifles ka asauba mawongda muknakre. Muknaba aduda Assam Rifles ki maikaidagi Nongmei round kaya marup kapthokhibaga loinana misam singda phu saibagi video amasu social media da viral oirakre. Ukhrul gi New Heaven khongjang changhinba Tangkhul khunja sing AR na saina kanduna tankhaikhre aso apan yaukre. Ukhrul district ki New Heaven village Assam Rifles ki outpost hangdorakpabu Katholong Kato Katamanau Long amasung Kato Women's Coordination Committee na kana yaningdaba phongdokpaga loinana atuba matamda kul asidagi Assam Rifles personnel sing handokhigadabani haina Tangkhul khunja singna New Heaven kulda khongjang changsilingai serakta ngasi nipusuba Assam Rifles ki kangbu amana khongjang changsiliba New Heaven ki khunja sing tear gas kaptuna tankhaibaga loinana saina kanduna phuthakre. AR gi action aduda Kato Katamanau Long Mahiroi Loop asigi president Mathotmi Kasar Soktuna lakanakre hairi mafam asida Assam Rifles ki outpost ama thamjalakliba ase mangzawnana kulge amadi mari lenaba village authority dagi ayaba laudana naronda thamjalakhibani hairaduna lupsing asina khongjang changsilakibani loinana New Heaven da lairiba Assam Rifles ki personnel sing kudakta mafam asidagi handokhigadabani haina demand tauri. Ngasigi AR gi action aduda Nongmei fawba blank fire tawduna khongjang changsileba khunja sing tankaina bo honaki AR gi action aduda khunja kaya aso opanangle hairi panba yabadi New Heaven Assam Rifles ki temporary outpost thamjalakliba mafam ase Sokabung village ki jurisdiction manungda laibani maram asina mari lenabo authority khunja sing gi ayaba hana laudana kudakta AR gi personnel sing thajalaktuna makoi gi outpost ama thamjalakpa ase yaba ngamloi. Satarakliba thawong ase Manipur Village Authorities in Hill Areas Act 1956 ke mayoktani hairi ek amadi logi wangmada khulgi jurisdiction manungda lansilakpa ase local administration da haktinana threat torupani village authority ke maikedagi occasion kayada mafam asidagi Assam Rifles handokhinaba khanganduna lakpani adubu wafam ase thawaidaba ase laibak thibani maram asina makatana pamdaba thodok thorokpa tarabadi madugi apapata pumba New Heaven da lairiba Assam Rifles ki personnel singna pujagadabani haina suphongdorakli. Wangoida accident thokpada miyoi ama laikidre amana ICU da laikanari June 3 amadi 3 ki lonaba ahingda accident thokpada miyoi ama laikidre adugo miyoi amana soktuna laikanari thawdo adu wangoida thokhibani gari masa aduda mayang Imphal dagi thawdam Akash sahi 18 aduga Khuyantem Boris Elias atoiba sahi 12 puna lakminabani makoi ani Imphal lomdagi Royal Enfield gi bike amada puna lakminakhibani lambida hui ama sensilakpadagi laibak thiba thawdo adu thokhibani hairi thawdo aduda Akash ti laikidre Boris ti Ras Medicity da ICU da lairi thawdo aduga mari lainana Wangoi PS na FIR ama lakhatkre hairi. Manipur Hills Areas Acquisition of Chip Rights Act 1967 chana hangadabani Manipur da kuki citizenship muthatpiu haina Mitei Meitei Tribe Union na demand tarokli India ki president na SNP khraba the Manipur Hills Areas Acquisition of Chip Rights Act 1967 mapung phana chana handuna Manipur da kuki citizenship muthatpiu haina Mitei Meitei Tribe Union MMTU na phongdorokli Manipur Hills Areas Act 1967 mapung phana chana hanaba memorandum amasu chief minister da pisin malai khre hairi hiram masiga mari lainana Manipur Press Club pangthokpa paugi mifam amada MMTU gi secretary administration mutum suramani na hai numit kuntrani gi manungda ek ase mapung phana chana hanaba state lengakna lokhatpa thabak thorom sing MMTU da khangan rabadi article 338A gi makada civil court ki mateng loragani ek ase Manipur State Assembly Standing Committee na pass tawraba matungda India gi president na SNP raga gazette notification thokhrabani adum oinamak ase phawba ek ase mapung phana chana hanba ngamdana lakli hereditary citizenship ase democracy gi mayokta leiba maramna kukizau phurup ki ningthau masa singna Myanmar amadi atopa laipak singdagi mitop kaya sangsel halaga anauba khul sing sangwalakpa ngamlibani matau asumna tongan district singda kuki kul kaya masing hangalakpani aranma mawongda maitei singna tribal gi lamun gadaure haina hanadagi leiraklaba kuki singa maitei singa gi marakta yengthi hanaba thaurang lakholakpa maramna state lengakna atuba matamda center da taknaduna constitution yadraba hereditary citizenship muthatkadabani hainasu mahakna phongdoki
May Kunda National Commission for Scheduled Tribe na Manipur Hills Areas Acquisition of Ship Rights Act 1967 chanahanbagi matangda mapung phaba report ama numit kunthani gi manungda piraknaba state asigi chief secretary da khangalakpa laiki Naga amasong Maitei kom all Kuki tribe ki oinadi village ship na khul apunbagi mapu oibagi sanabi laite Mipung Kudimakna Masa Masagi Lam Laisaba Yai Sip Singna Manipur Village Authorities in Hill Areas Act 1956 ki provision ni makada Village Authority ki chairman oiba khaktani Naga amasong Maitei Kong ki Sip Singna democracy ki satna kanglon sing ngakna satli Mipung Kudimakta India ki constitution na piba provision sing mapung pana phangalli Kuki zogi oinadi village ship singi masana anauba khul ama lingkhatlaga illegal immigrants sing sangnapam piduna saidangpam lawhalli masina maram oiraga kuki zo phurup ki miyoi singna namna khundaba district singda khungangi masing angakpa phangna hingalakpani kuki ship kharana masagi kudong sab lawnaba honabada maitei amasung state lenga ki mayokta aranba pau sandoktuna tribal gilam sing maitena munkiga daure haina pauthokpadagi karisu khangjadaba kuki singda mipaiba poole Karigumba the Manipur Hills Areas Acquisition of Ship Rights Act 1967 ase matam sana sana halamba tarabadi kumza 1992 dagi 1994 fawba Naga Kuki gi marakta thokiba kangloki hana sunaba kumza 2023 dagi hauna Kuki amasung maite gi marakta thorakliba lan ase thoklamloi haiki NRC update tawdringaida mikok thiba yaroi haiba demand tawraduna hayeng lup tara marina senduna kongsat chatkadauri Manipur da delimitation ki thawrang lokatpa amadi kumza 2001 ge census data sinabagi thawong yaningdaba phongdoktuna hayeng Imphal da miyamgi asawbo kongsat ama satkadauri miyamgi oiba asawbo kongsat aduna state asida NRC update tawdringaida mikok thiba yaroi haiba demand tawgadauri miyamgi wakat kongsat adu hayeng ayupung tara tabadagi didim ground gi hawraba matungda thamai banda leiba thaw ground da lamthongpham oigani Mafam aduda miyamgi oiba asawbo mifam ama pangthokani mifam adu civil society organization taramari gi chairman Yumnamsa Dilip Kumar amasung Kongnang Thaba University gi vice chancellor Professor Naurem Joy Kumar na presidium member sing oigani hayengi kongsat asigi matangda CSO taramari gi convener nahapam santana hai delimitation amasung electoral process ka mari lainana state asida center amasung Manipur lengakna paikhaliliba thawrang ase CSO taramari ki makhada laiba joint committee na angamba thakta thengna bohona gani committee asina IFSA KSA amadi tongan tonganba political parties sing khusamnaduna kumza 2001 ge census data sinaba thengnaba thawrang lokhatuna lakli mau maram paumai purul saitu kamphazol more susampur masi amadi kasom khulena singba subdivision mapanda mausaga manadaba mawongda ka hena mising hengalakiba maramna kumza 2001 ge census data sinaba yaroi haina matam kaya gi mamangdagi taksunduna lakpani Manipur da delimitation gi thawrang lokhatringaida kanglon chumna mikok thiba gi thabak tawgadabani haina kumza 2020 da committee asina case ama file tawbalai kre maikei kayadagi athingba pibaga loinana logi oiba thabak thorom sing lokhatlingai gi serakta central government amasung Manipur lengakna delimitation tawbaga loinana kumza 2001 ge census data da yumpham oiraga local body election pangthoknaba tharang local aliba ase yaningde haina supongdoki